ꯄꯣꯂꯣꯏꯐꯝ ꯑꯣꯏꯒꯦ ꯅꯤꯡꯂꯨꯕ ꯀꯥꯏꯔꯗ꯭ꯔ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯀꯤꯟꯊꯔꯛꯄ ꯑꯁꯥꯒꯤ ꯐꯨꯔꯥꯅ ꯅꯜꯂꯕꯗ ꯀꯅꯥꯗꯕꯨ ꯋꯥꯀꯠꯀꯅꯤ ꯀꯅꯥꯗꯕꯨ ꯍꯥꯏꯖꯒꯅꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯃꯁꯦꯠ ꯄꯨꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ ꯇꯥꯕꯅꯤ ꯆꯨꯈꯠꯂꯛꯄ ꯇꯥꯕꯅꯤ ꯑꯅꯧꯕ ꯃꯩꯔꯥ ꯑꯃ ꯃꯝꯁꯤꯜꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯅꯧꯅ ꯃꯉꯥꯜ ꯑꯃ ꯐꯪꯅꯕ ꯄꯨꯋꯥꯡꯕ ꯂꯨꯝꯊꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯖ ꯃꯥꯏꯊꯣꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃꯒꯤ ꯃꯃꯤ ꯇꯥꯍꯜꯂꯗꯨꯅ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯕ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨꯁꯨ ꯐꯥꯊꯖꯗꯨꯅ ꯄꯦꯟꯊꯣꯛꯄꯒꯤ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ ꯃꯦꯂꯩ ꯅꯤꯡꯉꯥꯏꯖꯧꯕ ꯊꯃꯣꯏ ꯑꯁꯤꯒꯤ ꯊꯧꯏꯟꯁꯤꯗ ꯂꯝ ꯍꯦꯜꯂꯕ ꯆꯤꯟꯕꯥꯜꯅ ꯌꯥꯔꯨꯔꯦ ꯑꯗꯨꯕꯨ ꯏꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯅꯪꯅꯗꯤ ꯈꯟꯕꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯩ ꯋꯥꯔꯧꯗꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯀꯗꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯃꯄꯥꯜ ꯊꯣꯡꯗ ꯅꯨꯡꯁꯤꯕ ꯁꯥꯔꯕꯁꯨ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯕ ꯌꯥꯔꯣꯏ ꯃꯇꯝ ꯑꯃꯗ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯁꯨ ꯊꯃꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯂꯥꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯝ ꯍꯦꯜꯂꯕ ꯊꯃꯣꯏ ꯑꯃꯕꯨ ꯋꯥꯔꯛꯄ ꯉꯝꯍꯧꯗꯕꯁꯤꯒꯤꯗꯤ ꯅꯪꯅ ꯉꯥꯛꯄꯤꯌꯨꯀꯣ ꯍꯥꯟꯅꯒꯨꯝ ꯅꯪꯒꯤ ꯃꯔꯨꯞ ꯄꯨꯋꯥꯡꯕꯗꯨꯅꯤ ꯍꯥꯏꯅꯗꯨꯃ ꯈꯟꯕꯤꯌꯨ ꯅꯪꯒꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯔꯨꯞ ꯄꯨꯋꯥꯡꯕ ꯂꯩꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪ ꯅꯪꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯑꯗꯨꯕꯨ ꯂꯥꯛꯇꯕꯗꯤ ꯑꯣꯏꯁꯅꯨ ꯑꯋꯥꯕ ꯃꯤꯀꯨꯞ ꯌꯥꯏꯐꯕꯤ ꯑꯣꯏꯌꯨꯀꯣ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯅꯨꯄꯥ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯈꯨꯝꯂꯛꯄ ꯃꯗꯨ ꯇꯥꯗꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ ꯋꯥꯍꯩꯒꯤ ꯇꯤꯡꯈꯪꯅ ꯊꯣꯠꯂꯕꯤ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯖꯤꯟꯒꯨꯝ ꯊꯤꯜꯂꯝꯂꯒ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯌꯦꯡꯂꯝꯃꯤ ꯋꯥꯔꯧꯔꯗ꯭ꯔꯥ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯂꯩꯁꯅꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯅ ꯅꯨꯄꯥ ꯃꯥꯕꯨ ꯀꯧꯔꯝꯃꯤ ꯇꯥꯈꯤꯗ꯭ꯔꯦ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕ꯭ꯔꯥ ꯄꯨꯋꯥꯡꯕꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯤꯂꯩꯁꯅꯥ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯃꯤꯠꯌꯦꯡꯗꯒꯤ ꯃꯃꯤ ꯁꯥꯝꯂꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯃꯤꯁꯛ ꯑꯃꯅ ꯋꯥꯔꯧꯈꯤꯕ ꯍꯥꯏꯕ ꯑꯁꯤꯇꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯤꯂꯩꯁꯅꯥ ꯎꯠꯂꯝꯂꯤꯕ ꯄꯨꯋꯥꯡꯕꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨꯕꯨ ꯌꯦꯡꯂꯝꯗꯨꯅ ꯃꯤꯂꯩꯁꯅꯥꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯤ ꯃꯤꯉꯣꯟꯗ ꯂꯥꯟꯕ ꯌꯥꯝꯅ ꯀꯤꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯅ ꯊꯦꯡꯂꯛꯄꯅ ꯒꯝ ꯒꯝ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡ ꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤ ꯇꯝꯉꯥꯟꯕꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯕꯨ ꯈꯟꯒꯗ꯭ꯔꯥ ꯄꯨꯋꯥꯡꯕ ꯃꯥꯒꯤꯕꯨ ꯅꯤꯡꯒꯗ꯭ꯔꯥ ꯃꯍꯥꯛ ꯃꯀꯣꯛ ꯃꯁꯥꯗꯨ ꯉꯥꯎꯔꯤ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯐꯃꯨꯡ ꯑꯗꯨꯗ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯍꯤꯞꯊꯩ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ ꯇꯁꯦꯡꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯔꯕꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯅꯔꯛꯄ ꯃꯇꯥꯡꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯣꯛ ꯑꯗꯨꯗ ꯀꯩꯁꯨ ꯍꯦꯛ ꯆꯪꯗ꯭ꯔꯤ ꯍꯣꯇꯦꯜ ꯐꯝꯂꯝꯕꯤ ꯃꯃꯥ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯜꯂꯛꯈꯤꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯃꯈꯣꯟ ꯃꯋꯥ ꯇꯥꯗꯕ ꯄꯨꯡꯅꯒ ꯊꯦꯡꯂꯛꯄꯅꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯆꯥ ꯊꯛꯄ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯊꯔꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝ ꯑꯩꯈꯣꯏ ꯃꯤꯂꯩꯁꯅꯥꯗꯣ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯄꯨꯡꯁꯤ ꯊꯦꯡꯉꯤ ꯃꯥꯗꯣ ꯍꯜꯂꯛꯄ꯭ꯔꯥ ꯍꯜꯂꯛꯇꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯃꯇꯝꯅꯒ ꯐꯠꯇꯕꯒ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯆꯥ ꯑꯗꯣ ꯇꯍꯥ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯗꯨꯗ ꯃꯆꯥꯕꯨ ꯀꯧꯏ ꯍꯥꯏꯕꯦꯝꯃ ꯃꯤꯂꯩ ꯏꯃꯥꯒꯤ ꯁꯅꯥ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯪ ꯏꯃꯥꯒꯤ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯎꯏꯊꯕ ꯑꯣꯏꯈꯤꯕꯅ ꯋꯥꯃꯟꯗꯅ ꯃꯃꯥꯅ ꯉꯥꯡꯕꯗꯨ ꯇꯥꯗꯦ ꯃꯆꯥꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯂꯥꯛꯂꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯆꯥꯅ ꯇꯨꯝꯕꯗꯨ ꯎꯔꯒ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯥ ꯅꯣꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯁꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯃꯤꯂꯩ ꯁꯤ ꯇꯥꯕ꯭ꯔꯣ
Masa nomduna mamana haudorakpaduda Milay Sana adu mamit singi. Mama adu tapna makatay. Kaidaurage nasa nungaitrabro halakladi. Imagi nakta satlaktan bayadra nangbo. Imadi kayada nungsa thirurya. Milay Sana mamagi wa adu butaraga mama simi paiba pokle khangbana tapna hairei. Aisu kamay toyno khanghautrima. Kaya uithaduna leirame. Kashitawbunati yarnima. Imagi tawdaba thabakto tawruru. Ai thabain khangloisinaba tawrage. Masa aduna phana haibagi wani adubu masagi maithong aduda nungaitabagi mami ama taribadudi ubana tapna. Nasado yamna wana su ure tawrise. Aduna thabaka amta tawruranu. Ima loina tawrage yarani nang potharo ngasidi. Yani baima mina kashitawbunati hairaga ekhoi masidi. Ai yadi. Isa wari haiba imana khangi. Adunani imana haibasi nang tumo pothawu. Ai hotel amukta loisilukige. Aduga ai halaklagi bema. Memsa wahai krasi hairamduna chatki. Mamagi moong aduda haifam tawpam khangdana hoida tasingna waba sibu khanduna selu saruba mafi hong makong makut hamnaba taurang taurami. Tasingna kaiba haibabu thamoy adu yamna kairi puwangba. Nahan kaidi asamasa amata oirasu leibani adubu ngasidi tasingna leitre mangonda. Yungi mangol aduda makong ani surita pam aduda yantha makut anina nakanakan saw atiyada yengduna lei. Numitsu tarabanina tha thawana makoygi matam oiduna atiyada nganduna leire. Khanganu yadi magi wakal kariginu khangdi asukyam nungsizariba asibu haina khali. Puwangba mapi ira thangi tasengna tapna soli chimbala duda asumna nongaita ningamdana. Nahan kaidi nang naibu nungshirakhini haibagi asamada ai nangbu ngaiduna leibani. Adubu ngasidi ai tasengna khangi mapu asimagi nang naibu nungshiba ngamloi haiba. Nangi chimbala dudagi tarabadi nangi damak aina kalama wakal kayase khalarwige. Adubu melai aina nangbu nungshi haibase ngasi ngarangdagi natteko chahi fana yami punsi asina nungshibadubu karino khanglakpada ai nangbu hana nungsibani nang siyamna khoidasabani. Adubu ai tasengna tapna nangbu kautokpa ai tamlage. Aigi wa ama nangonda hairaroi nangini haibada matik chadrabani. Aduna ai tumina leirage tasengna ai nangondagi lapthoknabu hotnarage. Ai warabasu wana itomta misak asi khangduna tumina leirage. Matomta asumna khanduna leiringai aduda thongalomdagi sanglakpa mapa aduna manakta lepa phawba tasengna khangde kayada akhanbu wakal amada munna khalibano. Masagi mataw aduda karigumba ma leiri haiba irai laina khangi. Chaurel tapna masada yengna. Kanana kari hairakle. Isana duk thamoi sopna ningamdana sinta puri badubo hayo. Isagi kari piendaba leire. Mapana asumna hairakpasida mapada onsinduna mapabu yengi. Mapa saurel adu mangonda munna yengduna leirammi sumjing khumi puwangba. Kanana kari shu hairakti baba. Ngasidi nasagi thamoy ase yamna wai mafam khangdana wai aduna ngek tumina leiribani. Adubo hayudana ipada maramado isana sumna ungduna leibasi ipa nungaite. Namana nangbu thadokna sakhiba matamdagi nangidamag kari shuhatlandana ipana nangbu chawnaba yoklakpani aduna hayu isagi nungaitabado. Mapa masa makoi ani khak leibani piklingaidagi hauna awa ana tanaduna lakpani. Mapana asumna mangonda onsinduna hanglakpada nungaitraduna kaishu nattabwa asibu khanna tapna khumi puwangba. Nachaina nupi mabu yamna nungshirure yamna pamjarure ai mabu ngaiduna lakpani papa. Mata waigi oirabadi haina aina ngasi phawba ipana haiba wado madu phawba tasinadabani. Adubu ngasidi ai tasengna maithiba haibadu oire. Mana ibu nungsiba ngamoi
ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯄꯥꯄꯥ, ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯩ꯫ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯕ ꯀꯥꯏꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯄꯨꯋꯥꯡꯕꯗꯨ ꯃꯔꯨ ꯂꯨꯛꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯁꯥꯒꯤ ꯃꯇꯧ ꯑꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗꯦ꯫ ꯄꯉꯥꯡ ꯉꯥꯡꯂꯕꯁꯨ ꯆꯤꯟꯕꯥꯟ ꯑꯗꯨꯗ ꯃꯤꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯑꯃ ꯂꯩꯔꯝꯅꯤ꯫ ꯄꯥꯈꯪꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯕ꯭ꯔꯦꯛ ꯐꯥꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯏꯄꯥꯗ꯫ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯄꯥ ꯆꯠꯇꯨꯅ ꯏꯃꯧ ꯑꯣꯏꯅꯕ ꯑꯩ ꯍꯥꯏꯒꯦ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯁꯨꯝꯅ ꯇꯧꯒꯅꯤ? ꯅꯪꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯄꯨꯋꯥꯡꯕ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯄꯥꯗ ꯌꯦꯡꯉꯤ꯫ ꯃꯇꯝ ꯁꯥꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯁꯤ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯊꯃꯣꯏ ꯁꯣꯛꯅ ꯃꯦꯝꯆꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯗꯣ꯫ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨꯃ ꯀꯅꯥꯗ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯅ꯫ ꯍꯥꯏꯁꯤ ꯀꯗꯥꯏ ꯍꯥꯏꯔꯣꯏꯁꯤ ꯀꯗꯥꯏ ꯌꯥꯝꯅ ꯆꯔꯥꯡꯅꯩ ꯋꯥꯈꯜ ꯑꯗꯣ꯫ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯥꯅ ꯇꯨꯃꯤꯟꯅ ꯀꯩꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯎꯪꯗꯨꯅ ꯂꯩꯕꯗꯨꯗ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯀꯥꯏꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯏꯄꯥ ꯏꯆꯥꯈꯛ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯟꯅꯗꯅ ꯀꯔꯝꯅ ꯇꯧꯒꯅꯤ? ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯏꯄꯥꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯊꯃꯣꯏꯒꯤ ꯑꯋꯥꯕꯅ ꯍꯦꯜꯂꯛꯂꯕꯗ ꯃꯥꯒꯤꯗ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯍꯥꯏꯕ ꯑꯄꯥꯏꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯦꯝꯆꯥꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯈꯪꯂꯕꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤꯕ ꯊꯃꯣꯏ ꯑꯗꯨꯅ ꯍꯦꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯨꯋꯥꯡꯕꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕꯒꯤ ꯇꯨꯡꯗ ꯃꯄꯥꯗ ꯌꯦꯡꯅ꯫ ꯕꯥꯕꯥ, ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯑꯃ ꯅꯠꯇꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯅꯨꯄꯤꯅꯤ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ꯫ ꯅꯨꯡꯁꯤꯅꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯂꯩꯀꯥꯏ ꯃꯁꯦꯜ ꯂꯧꯅꯕ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯒꯅꯤ? ꯏꯆꯥꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ? ꯂꯝ ꯅꯛꯄ ꯑꯁꯤꯅ ꯑꯗꯨꯝ ꯐꯔꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯈꯨꯜ ꯂꯩꯀꯥꯏ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯃꯤ ꯑꯣꯏꯔꯅꯤ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯀꯌꯨꯝꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ꯫ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯏꯄꯥ꯫ ꯏꯃꯥꯕꯣꯛ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯏꯂꯩꯁꯅꯥꯗꯨꯅꯤ꯫ ꯕꯥꯕꯥ, ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯏꯄꯥ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯀꯤ ꯆꯥꯎꯔꯦꯜ ꯑꯗꯣ ꯃꯁꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯆꯥꯎꯔꯦꯜ ꯃꯁꯥꯗ ꯃꯨꯟꯅ ꯌꯦꯡꯅ ꯁꯥꯎꯔꯞ ꯇꯧꯕ ꯈꯣꯟꯊꯣꯛꯇ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯁꯅꯥ ꯍꯥꯏꯕ? ꯉꯥꯏꯈꯣ, ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯗꯥꯏꯗ ꯊꯦꯡꯅꯩ? ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯎꯅꯈꯤꯕ ꯅꯠꯇꯅ ꯅꯪ ꯃꯥ ꯀꯗꯥꯏꯗ ꯎꯅꯩ? ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯥꯎꯕ ꯂꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯕꯨꯡꯉꯣ? ꯕꯥꯕꯥ, ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯃꯥ ꯃꯆꯥꯗꯣ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯗꯨꯅ ꯀꯅꯥ ꯈꯪꯍꯟꯗ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ꯫ ꯃꯃꯥ ꯃꯆꯥꯅꯤ ꯍꯤꯡꯂꯤ ꯕꯥꯕꯥ꯫ ꯑꯗꯨꯒ ꯑꯩꯅ ꯃꯦꯂꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ ꯏꯕꯨꯡꯉꯣ꯫ ꯆꯞ ꯂꯦꯞꯄꯤ ꯄꯨꯋꯥꯡꯕꯗꯣ ꯃꯁꯥꯒꯤ ꯋꯥ ꯑꯗꯨ ꯐꯥꯎꯕ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯁꯥꯎꯔꯦ ꯆꯥꯎꯔꯦꯜꯗꯣ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤ ꯉꯔꯥꯡ ꯑꯣꯏꯗ꯭ꯔꯕꯁꯨ ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯏꯄꯥꯅ ꯄꯥꯝꯗꯦ꯫ ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯕ ꯌꯥꯗ꯭ꯔꯣ? ꯅꯪ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯋꯥꯔꯤ ꯈꯪꯂꯕ꯭ꯔꯥ? ꯄꯨꯋꯥꯡꯕ, ꯏꯄꯥ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯅꯪ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯤꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ꯫ ꯑꯩ ꯇꯨꯀꯠꯆꯩ꯫ ꯄꯨꯋꯥꯡꯕ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯑꯁꯤ ꯌꯧꯅ ꯃꯄꯥꯅ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯦ꯫ ꯁꯥꯎꯗꯣꯛꯇꯕ ꯃꯄꯥꯅ ꯁꯥꯎꯕꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯟꯗꯦ꯫ ꯑꯣꯏꯔꯣꯏꯗꯕꯒꯤ ꯃꯃꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ꯫ ꯃꯇꯣꯝꯇ ꯄꯦꯟꯗꯕ ꯍꯦꯜꯂꯤ꯫ ꯆꯥꯎꯔꯦꯜꯅ ꯑꯗꯨꯋꯥꯏꯗ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯎꯪꯗꯨꯅ ꯂꯩꯒꯅꯨ꯫ ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯁꯤ꯫ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ꯫ ꯏꯆꯥ ꯅꯨꯄꯥ ꯅꯇꯣꯝꯇꯅꯤ, ꯀꯔꯤ ꯋꯥꯠꯀꯅꯤ? ꯏꯄꯥ ꯂꯩꯅ꯫ ꯂꯨꯈꯥꯛ ꯁꯈꯥꯛ ꯈꯨꯟꯕ ꯍꯧꯅꯗꯦ꯫ ꯂꯥꯎ ꯂꯥꯎ꯫
ꯑꯁꯤꯌꯥꯏꯗꯨꯅ ꯃꯄꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯨꯋꯥꯡꯕꯗꯨ ꯎꯪꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯈꯜ ꯑꯗꯨ ꯋꯥꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯍꯧꯏ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯃꯃꯥꯅ ꯅꯝꯗꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯈꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯒ ꯑꯁꯤꯛꯄꯗꯨꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯋꯥꯡꯕꯗꯨꯒꯤ ꯋꯥꯈꯜ ꯃꯍꯥꯛ ꯈꯜꯂꯤ ꯉꯁꯥꯏ ꯃꯥꯅ ꯆꯩꯈꯤꯕꯗꯨ ꯃꯇꯣꯝꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯕ ꯃꯤꯗ ꯆꯩꯕꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯍꯧꯅꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯝꯕꯅ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯄꯣꯛꯄꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯎꯈꯣꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯨꯔꯥ ꯉꯥꯊ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯊꯥꯖꯗꯨꯕꯨ ꯌꯦꯡ ꯋꯥꯈꯜ ꯑꯗꯨꯗ ꯍꯥꯏꯔꯤ ꯄꯨꯋꯥꯡꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯗ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯈꯣꯡꯊꯥꯡ ꯀꯥꯏꯔꯕꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯔꯕꯤ ꯑꯩꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯁꯥꯒꯩ ꯑꯗꯨꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯄꯤꯕꯥ ꯑꯃꯅꯤ ꯂꯩꯃꯟ ꯆꯜꯂꯕꯤ ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕ ꯍꯧꯅꯗꯦ ꯅꯪꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯅ ꯏꯇꯣꯝꯇ ꯍꯣꯠꯅꯕꯅꯤ ꯋꯥꯔꯧꯔꯕꯁꯨ ꯑꯩ ꯅꯪꯕꯨ ꯊꯦꯝꯖꯤꯜꯂꯔꯣꯏ ꯑꯩꯒꯤ ꯃꯥꯏꯀꯩ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯇꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯨꯒꯤꯗꯃꯛ ꯅꯪꯕꯨꯗꯤ ꯑꯩꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯤ ꯊꯝꯃꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯑꯩ ꯈꯪꯉꯤ ꯑꯩꯗꯤ ꯅꯧꯅ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯊꯥꯡꯒꯦ ꯃꯧꯒꯤ ꯁꯤꯡꯅ ꯁꯟꯒꯦ ꯍꯥꯏꯅ ꯈꯟꯗꯦ ꯏꯁꯣꯔꯅ ꯇꯝꯕꯤꯔꯝꯕ ꯄꯨꯟꯁꯤ ꯑꯗꯣ ꯂꯣꯏꯕ ꯉꯥꯏꯅ ꯍꯤꯡꯂꯤꯕꯤꯅꯤ ꯑꯩ ꯀꯅꯥ ꯑꯃꯗ ꯑꯁꯥ ꯄꯤꯕ ꯑꯩ ꯄꯥꯝꯗꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯄꯨꯋꯥꯡꯕ ꯑꯁꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯇꯝꯉꯥꯟꯕꯗꯨꯒꯤ ꯋꯥꯈꯜ ꯅꯨꯄꯥ ꯑꯗꯨꯅ ꯍꯟꯗꯛ ꯃꯔꯛ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯧꯁꯥꯗꯦ ꯃꯔꯝꯗꯤ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯍꯣꯡꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ आशा कया कायदुना लाक्लबा थाजबा हाइबदुना लापना चट्रबी अइनी अइ कनामबु थाजदे अदुगा अइगी लेपखिबा खोंफम होंगलोय नंगी अवाबदुदि अइ सोइदना सरुक यागनी अदुबो नंगी नुंगसिबदो अइना कइदौनुंगदा एक्सेप्ट तौगदबा लैते अदुगा नंग अइ नुंगसिबा नते इताना हाइबा लमन खुंबा हाइबदुने अइ खंगे होइदा अइगी वरि तारगा अइसि कनानो हाइबा खंगलबदा सोइदना अइगुंदगी लापना चटखिनी अइ कनाबसु किदिदा असि यौना काइबा थमोय असिबो संसार असिदा लैरिबा कनामा यरमगद्रा अइगुंबी अवाबा कोंगाइ खांबी असिगी समाज असिदा लैरमगद्रा असुमना मागी ओइबा अमदा फमदुना लैरिङै ममा मेमसादो नाकल अदुदा फमथै मसागी माइथोंग येंगना हाइरई निंगसिंगबना पीबा सैनादी इसाना थेंगनदुना कोकनबा होटनद्रबदी कनानासु कोखनबा ngamloi बेमा अदुना कौथोकपा हाइबदो हंजिन हंजिन तमो नंगसी नसाना नसा कनानो हाइना खंगो नंगी अबोक अदो मसा सोंजिले हाइना कसारदगी पाव हाइरई मेलैसना ममागी वा अदुदा ममादा येंगी अदुगा सोंथांगना अबोकपो अदुदी अखोई सत्कद्रैमा कमदौनी येंगिसी मतम खरा अदुगा याद्रबदी चटपा ताबनी अथेंगबा अहिंगदा नसा वानबा होटनगनो पोथानबा तौरो इमासु तुमगे बेमा मेमचा मसादा असुमना हाइरमदुना इमुंगदे संखी मेलैसना तुमिना फमदुना लै मान असुमना लैरिङैदा तमगानबगी कॉल यामना थाजदना लाई फोन अदुदा थोक्लक्लिबदुबो मुन्ना येंगना लै रिसीव तौरमदे मेलैसनादो तपना हाइरी करीनी सानो मसीनबो तुमगेदी लैतदना